Hello Mayam bu ahanba maktada taramna okjari ngasi anauba video ama puduna lakjari ngasi video sina karamba video oidoino haiba matamda haujikse Lai Haraunaba matamniko mafam khuding makta lai paktakna na dum haraunari haiba tare aduga Lai Haraubaga mari leinana ngasi aina Lai Haraubogi maramda karigumba khara pathokjarake mayam punna khangminasi aduga Lai Haraubogi aina pathokjagadoriba lairik ase atop lairik singam adum Lai Haraobagi maramda iba lairik mayam ama laikre ado writer amane ibaga khaji khaja adum khenaba soidana lairamgani adubu aina ngasi pathokjagadoriba lairik asidi Manipuri culture gi wareng haiba aibana Dr. Mangangza Thaudam Achau haiba oja sigi lairik soina pathokjarke aduga mayam punna Lai Haraobagi matangda karigumba kharadang oirasu khangmina hausi aduga aina karigi sigi lairik sidagi oina pathokjari no haibagi maram tentakna haijaramge sigi lairik sidi kano goigi bengali mayekta iyeba ko magi mayek sigi je ado hojikandi paba thokna da basu yaure aduna haidi paba thoktaba singidi sigumba lairik sida kari iri no habase paba thokdrabani na khangaroi deineba aduga Lai Haraoba habasigi maramda Lai Haraoba khaktagi iba lairikti mayam ama laikre adu maite mekta ibasu yaramgani idabasu yaramgani aduga maruoina sigi se lokhatjaribagi maramdi sida iribase Lai Haraobagi maramna ngakta ibasu nate macha unit ama yawe ai adu pathokjarke tawjabani aduga ojagi ayabasu laujaraga pathokjabani aduna mayam ojagi lairik sida Lai Haraobagi matangda karmaina hairambano habado Mayam punna paraga yengminarsi mayam adudi ai pathokpa haujaraage mayam punna taminnasi Lai Haraoba Manipur gi laikai khungang amadi atai maitai taba mafamsingda pathokpa maitai jatiga sagonaduna laklaba laininga mari leinaba kumai amani Lai Haraoba haibasi laibu harauhanbani Lai gi magun chauhanba nat ki oiba thauram amani maitai singbu masak taknaba machal thige hairabadi Lai Haraobada thiba tai thauram asi maitai kanglup ki masak takpa masagi sanskriti ga sagonai masida taibang mapubu ningsingbaga loinana malem semlakpa taibang pong poklakpa khunda khiba Saukhalakpana chingba utpa amasung madubu saithaba marik chumba jagoi isai akhanaba maiteigi sanaba makhal mukna lamjel na chingba masida sunatana fijet ki ningthiba masak na chingba kaya uriba yauriba kumaini Lai Haraoba haurakkhibagi matangda tongan ba warol piramba thengnai hairiba warol sing adu maiba maibi singna lina thajanaba warol amadi itihas ka mari leinana piramba warol haiduna chawrakna ani thokna khaidokpa yai ahanbada khulakta maiba maibi singna lina thajanaba warol leisemngai gi matamda asibana malem semba loiraduna taibang panba asida lainanaba jiba panba sing karamna sem sagadabano haina khanbada khanpham thoktrabada guruna maya kathoktuna gurugi pibuk nungda taibang panbada pangadaba leigadaba thawai panba pumnamak utpirakpa adu ubada asibana harau nungaibaga loinana thawai panba pumnamak hoi launa haudorakpa adubu Lai hoi lauba kawi Lai hoi laubadagi Lai Haraoba oirakibani haina warinari asigumba laina leisem nongsem lakkibagi thaudok adu ningsingba oina miyoibana laina penanba sanaba adubu Lai Haraoba kawi haiba asini aduga amaromda amuk kaubru singdonda lai mayamna tinaduna leisemngaida mana pangthokhiba thabak thauramsing adubu ningsingduna nungaiba phongdoknakhibadagi Lai Haraoba haurakhi haina su launai
ꯑꯅꯤꯁꯨꯕꯗ ꯏꯇꯤꯍꯥꯁꯀ ꯃꯔꯤ ꯂꯩꯅꯅ ꯄꯤꯔꯝꯕ ꯋꯥꯔꯣꯜ ꯑꯔꯤꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛ ꯄꯥꯟꯊꯣꯏꯕꯤ ꯈꯣꯡꯒꯨꯜꯗ ꯈꯥꯕꯁꯤꯡꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯕꯨ ꯍꯩ ꯂꯩ ꯑꯊꯨꯝ ꯑꯍꯥꯎ ꯑꯃꯗꯤ ꯂꯨꯛꯂꯦꯟ ꯀꯠꯇꯨꯅ ꯏꯔꯥꯠꯆꯕꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯑꯃꯁꯨ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯍꯧꯔꯛꯂꯣꯟꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜꯁꯤꯡ ꯄꯤꯔꯝꯕ ꯊꯦꯡꯅꯩ꯫ ꯂꯥꯏ ꯍꯔꯥꯎꯕ ꯃꯈꯜ ꯄꯥꯡꯊꯣꯛꯅꯔꯤꯕ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯂꯥꯏꯁꯣꯜ ꯍꯩꯊꯥ ꯂꯩꯊꯥꯅꯆꯤꯡꯕꯗ ꯂꯩꯔꯤꯕ ꯈꯦꯟꯅꯕ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯀꯪꯂꯩ ꯍꯔꯥꯎꯕ, ꯃꯣꯏꯔꯥꯡ ꯍꯔꯥꯎꯕ, ꯆꯛꯄ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯍꯔꯥꯎꯕ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯃꯈꯜꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝꯗꯤ ꯃꯥꯟꯅꯩ꯫ ꯍꯔꯥꯎꯔꯤꯕ ꯎꯃꯪ ꯂꯥꯏꯒꯤ ꯃꯈꯜ ꯃꯅꯤꯄꯨꯔꯗ ꯍꯔꯥꯎꯅꯔꯤꯕ ꯎꯃꯪ ꯂꯥꯏꯒꯤ ꯃꯈꯜ ꯑꯁꯤ ꯀꯥꯡꯂꯨꯞ 5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ꯫ ꯀꯥꯡꯂꯨꯞ ꯑꯁꯤꯗ ꯊꯥꯡꯖꯤꯡ, ꯃꯥꯔꯖꯤꯡ, ꯋꯥꯡꯕ꯭ꯔꯦꯟ, ꯀꯧꯕ꯭ꯔꯨꯅꯆꯤꯡꯕꯒꯤ ꯍꯔꯥꯎꯕ꯫ ꯑꯅꯤꯁꯨꯕꯗ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡꯅ ꯑꯣꯏꯈꯤꯕ ꯎꯃꯪ ꯂꯥꯏ, ꯅꯥꯎꯊꯤꯡꯈꯣꯡ, ꯈꯥꯒꯦꯝꯕ ꯑꯁꯤꯅꯆꯤꯡꯕ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯩꯇꯩ ꯆꯅꯨꯔꯥꯁꯤꯡꯅ ꯑꯣꯏꯈꯤꯕ ꯎꯃꯪ ꯂꯥꯏ, ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯝꯃ, ꯄꯥꯟꯊꯣꯏꯕꯤ ꯑꯁꯤꯅꯆꯤꯡꯕ꯫ ꯃꯔꯤꯁꯨꯕꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯒ ꯌꯥꯟꯁꯤꯟꯅꯕ ꯎꯃꯪ ꯂꯥꯏ, ꯔꯥꯝꯖꯤ ꯄ꯭ꯔꯚꯨ ꯄꯟꯕ ꯌꯥꯏ꯫ ꯃꯉꯥꯁꯨꯕꯗ ꯂꯩꯕꯨꯡ ꯎꯃꯪ ꯂꯥꯏ, ꯂꯥꯡꯒꯣꯜ ꯅꯤꯡꯊꯧꯅꯆꯤꯡꯕ ꯍꯔꯥꯎꯕ ꯄꯟꯕ ꯌꯥꯏ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯔꯝ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯅꯔꯤꯕꯁꯤ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯂꯩꯁꯦꯝꯂꯛꯄ, ꯇꯥꯏꯕꯪ ꯄꯥꯟꯕ ꯁꯦꯝꯂꯛꯄ, ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯂꯛꯄ, ꯁꯃꯥꯖ ꯂꯤꯡꯗꯨꯅ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯀꯌꯥ ꯑꯗꯨ ꯖꯒꯣꯏ ꯏꯁꯩꯒꯤ ꯀꯂꯥꯅ ꯄꯥꯎ ꯇꯝꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯃꯗꯨꯗ ꯂꯥꯏꯅ ꯄꯦꯟꯕꯤꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯆꯥꯗꯥ ꯅꯧꯗꯥ, ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕ ꯄꯤꯕꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯒꯤꯗꯃꯛ ꯂꯥꯏ ꯍꯔꯥꯎꯅꯔꯤꯕꯅꯤ꯫ ꯃꯊꯪꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯂꯥꯏ ꯐꯤ ꯁꯦꯠꯄ ꯍꯔꯥꯎꯒꯗꯧꯔꯤꯕ ꯂꯥꯏ ꯑꯗꯨ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯅ ꯍꯥꯏꯕꯗꯤ ꯂꯥꯏ ꯐꯤ ꯁꯦꯠꯇꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯔꯥꯎꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯍꯔꯥꯎꯒꯗꯧꯔꯤꯕ ꯂꯥꯏ ꯑꯗꯨ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒꯅꯤ꯫ ꯄꯣꯂꯥꯡ ꯅꯠꯇ꯭ꯔꯒ ꯎꯅ ꯁꯥꯕ ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯀꯣꯃꯥꯏ ꯍꯥꯞꯇꯨꯅ ꯃꯗꯨꯗ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯕꯨ ꯂꯥꯏ ꯐꯤ ꯁꯦꯠꯄ ꯍꯥꯏꯅ ꯈꯪꯅꯩ꯫ ꯊꯧꯔꯥꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨ ꯐꯝꯕꯥꯜꯗ ꯊꯝꯒꯅꯤ, ꯃꯗꯨꯕꯨ ꯐꯝꯗꯦꯡꯕ ꯍꯥꯏꯅ ꯀꯧꯏ꯫ ꯂꯥꯏ ꯏꯀꯧꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯍꯧꯕꯁꯤ ꯂꯥꯏ ꯏꯀꯧꯕꯅꯤ꯫ ꯍꯔꯥꯎꯒꯗꯧꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄꯕꯨ ꯂꯥꯏ ꯏꯀꯧꯕ ꯀꯧꯏ꯫ ꯄꯨꯈ꯭ꯔꯤ, ꯄꯥꯠ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯟꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ, ꯄꯦꯅꯥ ꯈꯣꯡꯕ, ꯊꯧꯒꯜ ꯂꯥꯡꯒꯜ ꯃꯁꯤꯡ ꯁꯨꯅ ꯇꯤꯡꯗꯨꯅ ꯏꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ꯫ ꯏꯀꯧꯕꯁꯤ ꯏꯁꯤꯡꯗꯒꯤꯗꯃꯛ ꯀꯧꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯑꯟꯗ꯭ꯔꯣꯗꯗꯤ ꯑꯁꯩꯕꯝ ꯄꯤꯕꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯄꯨꯡ ꯑꯃꯗꯒꯤ ꯏꯀꯧꯔꯒ ꯄꯨꯔꯛꯏ꯫ ꯀ꯭ꯋꯥꯊꯥꯗꯅ ꯎꯄꯥꯝꯕꯤꯒꯤ ꯃꯊꯛꯇ ꯐꯝꯕꯥꯛ ꯍꯥꯔꯒ ꯃꯗꯨꯗ ꯂꯩꯍꯨꯟ ꯇꯝꯃꯤ꯫ ꯂꯩꯍꯨꯟ ꯑꯗꯨ ꯗꯣꯂꯥꯏꯗ ꯄꯨꯔꯛꯇꯨꯅ ꯏꯀꯧꯕꯒꯤ ꯃꯑꯣꯡꯁꯨ ꯎꯕ ꯐꯪꯏ꯫ ꯂꯥꯏ ꯏꯀꯧꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯏꯀꯧꯕ ꯆꯠꯂꯝꯗꯥꯏꯗ ꯂꯩꯃꯥꯡꯗ ꯂꯥꯏ ꯄꯨꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯂꯥ ꯃꯆꯦꯠ ꯑꯃꯃꯝꯗ ꯃꯈꯣꯡꯅ ꯅꯦꯠꯂꯒ ꯂꯥꯏꯁꯪꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯀꯅꯤ꯫ ꯂꯥꯏ ꯄꯨꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯏꯀꯧꯐꯨ ꯅꯠꯇ꯭ꯔꯒ ꯏꯍꯥꯏꯐꯨꯗ ꯂꯩꯌꯣꯝ, ꯍꯤꯔꯤꯂꯪ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯡꯒꯣꯝꯗ ꯍꯤꯔꯤꯂꯪ ꯌꯦꯠꯄ ꯑꯗꯨ ꯏꯀꯧꯐꯨꯗ ꯃꯥꯏꯕꯤꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯞꯀꯅꯤ꯫ ꯏꯀꯧꯐꯨ ꯑꯗꯨ ꯐꯤ ꯑꯉꯧꯕ ꯑꯃꯗ ꯍꯥꯞꯀꯅꯤ꯫ ꯏꯀꯧꯐꯨ ꯌꯣꯝꯕ ꯐꯤ ꯑꯗꯨꯕꯨ ꯍꯤꯒꯥꯎ ꯐꯤ ꯀꯧꯏ꯫ ꯍꯤꯒꯥꯎ ꯐꯤ ꯃꯅꯨꯡꯗ ꯏꯀꯧꯐꯨ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯂꯥꯏ ꯄꯨꯕꯒꯤ ꯉꯛꯁꯝꯗ ꯐꯤꯒꯤ ꯃꯆꯤꯟ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯟꯕꯤꯒꯅꯤ꯫ ꯂꯥꯏ ꯍꯥꯞꯄ ꯏꯀꯧꯐꯨ ꯑꯗꯨ ꯇꯥꯗꯅꯕ ꯂꯥꯏ ꯄꯨꯕꯒꯤ ꯈꯨꯠꯅ ꯀꯣꯟꯗꯨꯅ ꯄꯥꯏꯒꯅꯤ꯫ ꯍꯤꯒꯥꯎ ꯐꯤ ꯃꯅꯨꯡꯗ ꯏꯀꯧꯐꯨ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕꯤꯅ ꯖꯒꯣꯏ ꯑꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯖꯒꯣꯏ ꯁꯥꯒꯅꯤ꯫ ꯖꯒꯣꯏ ꯑꯣꯛꯄ ꯂꯣꯏꯔꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯕꯅ ꯃꯥꯡ ꯊꯥꯔꯒ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ, ꯁꯦꯟꯈꯥ ꯄꯨꯕꯤ ꯂꯩꯁꯥꯕꯤ,
ꯀꯥꯎꯁꯦꯜ ꯍꯨꯃꯥꯏ ꯄꯨꯕꯤ ꯂꯥꯏ ꯄꯨꯕ ꯆꯣꯡ ꯊꯧꯒꯜ ꯂꯣꯏꯅꯅ ꯑꯣꯏꯗ ꯐꯤꯗꯥ ꯌꯥꯟꯕꯤ ꯈꯨꯠ ꯌꯦꯠꯅ ꯂꯦꯞꯁꯨꯝ ꯄꯥꯏꯕꯤꯅꯆꯤꯡꯕ ꯊꯧꯒꯜ ꯂꯥꯡꯒꯟ ꯃꯌꯥꯝ ꯄꯔꯦꯡ ꯑꯅꯤ ꯁꯥꯅ ꯂꯥꯏ ꯂꯧꯈꯠꯐꯝ ꯇꯥꯅ ꯆꯠꯀꯅꯤ꯫ ꯂꯥꯏ ꯂꯧꯈꯠꯐꯝ ꯏꯁꯤꯡ ꯃꯄꯥꯟ ꯌꯧꯔꯒ ꯃꯌꯥꯝ ꯄꯨꯝꯕ ꯏꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯀꯅꯤ꯫ ꯃꯥꯏꯕꯅ ꯀꯣꯟꯌꯥꯏ ꯊꯥꯒꯅꯤ, ꯈꯌꯣꯝ ꯂꯥꯛꯀꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯌꯣꯝꯅ ꯅꯣꯡꯊꯛꯀꯤ, ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯌꯣꯝꯅ ꯂꯩꯈꯥꯒꯤ ꯈꯌꯣꯝ ꯀꯧꯏ꯫ ꯃꯁꯤꯕꯨ ꯂꯩꯊꯛ ꯂꯩꯈꯥ ꯂꯥꯛꯄ ꯀꯧꯏ꯫ ꯈꯌꯣꯝ ꯂꯥꯛꯄ ꯂꯣꯏꯔꯒ ꯃꯥꯏꯕꯤꯅ ꯂꯥꯏ ꯄꯨꯕ ꯃꯤꯒꯤ ꯐꯤ ꯃꯅꯨꯡꯗꯒꯤ ꯏꯀꯧꯐꯨ ꯑꯅꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯅꯤꯡꯊꯧꯒꯤꯅ ꯌꯦꯠ, ꯂꯥꯏꯔꯦꯝꯕꯤꯒꯤꯅ ꯑꯣꯏꯗ ꯄꯥꯏꯔꯒ ꯊꯥꯡꯖꯤꯡ, ꯃꯥꯔꯖꯤꯡ, ꯋꯥꯡꯕ꯭ꯔꯦꯟ, ꯀꯧꯕ꯭ꯔꯨ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯣꯟꯅ ꯑꯣꯟꯅ ꯊꯥꯡꯖꯤꯡꯗꯒꯤ ꯍꯧꯔꯒ ꯖꯒꯣꯏ ꯁꯥꯒꯅꯤ꯫ ꯃꯇꯨꯡꯗ ꯏꯀꯧꯐꯨ ꯑꯅꯤꯗꯨ ꯍꯤꯒꯥꯎ ꯐꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯃꯥꯏꯕꯤꯅ ꯂꯥꯏ ꯊꯦꯝꯒꯠꯀꯅꯤ꯫ ꯂꯥꯏ ꯂꯧꯈꯠꯄ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯊꯦꯝꯒꯠꯄ꯫ ꯃꯥꯏꯕꯤꯅ ꯏꯀꯧꯐꯨ ꯑꯅꯤ ꯑꯗꯨꯗꯒꯤ ꯍꯤꯔꯤ ꯂꯪ ꯑꯗꯨ ꯇꯤꯡꯊꯣꯛꯀꯅꯤ꯫ ꯍꯤꯔꯤ ꯆꯩ ꯑꯅꯤ ꯑꯗꯨꯒ ꯂꯩꯌꯣꯝ ꯑꯗꯨꯒ ꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯒ ꯑꯣꯏꯅ ꯁꯔꯤꯛ ꯄꯥꯏꯗꯨꯅ ꯏꯁꯤꯡꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯨꯞꯀꯅꯤ, ꯂꯩꯄꯥꯎ ꯆꯦꯟꯒꯅꯤ꯫ ꯃꯁꯤ ꯂꯣꯏꯔꯒ ꯂꯩꯌꯣꯝ ꯑꯅꯤ ꯑꯗꯨ ꯌꯦꯠ ꯑꯣꯏ ꯑꯣꯟꯅꯍꯟꯗꯅ ꯏꯀꯧꯐꯨꯗ ꯍꯥꯞꯆꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯌꯣꯝ ꯍꯥꯞꯄ ꯑꯁꯤꯕꯨ ꯂꯥꯏ ꯂꯧꯈꯠꯄ ꯍꯥꯏꯅ ꯀꯧꯏ꯫ ꯂꯥꯏ ꯂꯧꯈꯠꯄ ꯂꯣꯏꯔꯒ ꯂꯥꯏꯁꯪ ꯌꯧꯅꯕ ꯂꯥꯛꯀꯅꯤ, ꯃꯁꯤꯕꯨ ꯍꯤꯒꯥꯕ ꯀꯧꯏ꯫ ꯍꯤꯒꯥꯕꯗ ꯈꯣꯡꯕ ꯄꯦꯅꯥ ꯃꯔꯣꯜꯕꯨ ꯍꯤꯒꯥꯔꯣꯜ ꯍꯥꯏꯅ ꯀꯧꯏ꯫ ꯂꯥꯏꯅ ꯍꯤꯒꯥꯔꯛꯄꯒꯤ ꯂꯝꯕꯤꯗ ꯃꯇꯥꯡ ꯑꯍꯨꯝꯂꯛ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯍꯨꯝꯗ ꯂꯦꯞꯇꯨꯅ ꯂꯥꯏꯕꯨꯡꯗꯧꯅ ꯑꯃꯨꯛ, ꯂꯥꯏ ꯅꯨꯔꯥꯅ ꯑꯃꯨꯛ ꯑꯃꯗꯤ ꯂꯩꯀꯪ ꯂꯥꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯖꯒꯣꯏ ꯑꯍꯨꯝꯂꯛ ꯑꯣꯛꯀꯅꯤ꯫ ꯂꯝꯕꯤꯗ ꯃꯇꯥꯡ ꯑꯍꯨꯝꯂꯛꯇ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯗꯨꯕꯨ ꯈꯨꯟꯆꯥꯎ ꯂꯩꯆꯥꯎ ꯖꯒꯣꯏ ꯍꯥꯏꯅ ꯀꯧꯏ꯫ ꯂꯩꯃꯥꯡ ꯌꯧꯔꯒ ꯄꯥꯡꯊꯣꯛꯄ꯫ ꯂꯥꯏ ꯂꯧꯈꯠꯂꯒ ꯂꯥꯛꯄꯅ ꯂꯩꯃꯥꯡ ꯌꯧꯔꯒ ꯃꯥꯏꯕꯅ ꯏꯀꯧꯐꯨ ꯃꯅꯨꯡꯗꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯗꯨꯒ ꯃꯥꯏꯕꯤꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯩꯌꯣꯝ, ꯍꯤꯔꯤ ꯂꯧꯊꯣꯛꯂꯒ ꯈꯣꯡꯊꯥꯡ ꯆꯞ ꯃꯥꯟꯅꯅ ꯐꯝꯗꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯇꯝꯅ ꯆꯪꯁꯤꯟꯒꯅꯤ꯫ ꯃꯥꯏꯕꯅ ꯍꯤꯔꯤ ꯂꯥꯎꯔꯒ ꯃꯥꯏꯕꯤꯅꯆꯤꯡꯕ ꯃꯌꯥꯝꯅ ꯈꯨꯝꯒꯅꯤ, ꯃꯁꯤꯕꯨ ꯍꯤꯔꯤ ꯐꯥꯟꯕ ꯀꯧꯏ꯫ ꯍꯤꯔꯤ ꯐꯥꯟꯗꯨꯅ ꯆꯪꯂꯛꯂꯒ ꯐꯝꯗꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡꯊꯧꯒꯤ, ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯣꯏꯗꯧꯗ ꯍꯤꯔꯤ ꯂꯩꯌꯣꯝꯅ ꯁꯣꯛꯀꯅꯤ꯫ ꯃꯁꯤ ꯄꯥꯡꯊꯣꯛꯄꯅ ꯐꯝꯗꯦꯡꯂꯤꯕ ꯂꯥꯏ ꯑꯗꯨ ꯊꯋꯥꯏ ꯍꯥꯞꯂꯦ ꯍꯥꯏꯅ ꯂꯧꯏ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ, ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤꯁꯤ ꯚꯤꯗꯤꯑꯣ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯁꯔꯨꯛꯇꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯊꯧꯔꯝ, ꯑꯗꯨꯗꯒꯤ ꯀꯪꯂꯩ ꯊꯣꯛꯄ, ꯂꯥꯏ ꯅꯨꯄꯤ ꯊꯤꯕ, ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ, ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯨꯡꯒꯤ ꯋꯥꯡꯉꯨꯔꯣꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯁꯤꯒꯤꯁꯤꯅ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯇꯧꯁꯤꯟꯕꯤꯔꯛꯑꯣ꯫ ꯑꯩ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯃꯤꯟꯅꯔꯁꯦ꯫ ꯕꯥꯏ꯫